Poinu tha sanglakle lawuk pumba amunba phongna tekhaba makhai maru lukna laimaida haithare malya nami ba nuksitna humbada lengleng chatlamba phawpal sing masa wai sangdabi nupigum lengam sangamdana chabun lepli ayuk nong phungan badagi tharik amasung mapuroiba thoibana awaba leitana phau khawramme korogi masek mangalsu yakna saraklabada matai manaudu waraduna ngaihak pothasi haiduna khungangi lambi mapalda hauriba mapu pandraba nobab amagi makhongda phamduna awa potharamme makhoi anina mayumdagi purakpa sana thaknanaba khara sasilli thoibana tharikta asumna hairamme mama handakti phauthok leigadaba male phauksingse thangona lenbada lum hek marawine haujik phawba khudang sithari tharikna khummi hoine mapa pumnamak phawoibi imagi thaujalni aikhoi awa ana thiba yate matai manaungna asumna wari sanari ngai yamna ahauba ayakpa khonjel amana khongba tarak lamme khonjel du kayamuk yamna haubage haibada noba pambi du phara haibagum tauwe makhoi anisu makhut anina manakong mensinduna khanglamme mitkup khara leraga tominna amuk laiki thoibana hairamme haujiki dubo kari makholno aduk akiba phanglaba khonjeldi amukta su takhidre tharikna mipaina khomme hoine kainoma isada phawbagum tawi anauba sa ama thoroklabra karino mapa thintaragumsi yumda salhaurasi ai yamna kire thoibana khomme adum tawrasi adubu thang tensing se amukta losilam khisi tharikna hairamme mapa salhaurasi haibane ai ngasi se mit pambomga yamna songi yumda halhaurasi thoiba amasung tharik mayumda chatnanaba hawgat kya tawramme adubo ahuba khonjeldu amuk tarak lamme laimai throk hairamme mitkup aduda makhoi anina phamli bale maidu seret chekhairak lamme aduga amubo maikhu brang karak lamme matai manaudu amubo maikhu duna yomsin khre khudakta chekhairi bale baktu hanagum karisu tawdana mahok sagum laiki pung kharagi matungda khongangi lambi phauduna chalamba khunja singna thengnaramme thoiba amasung tharikki mathabak segairaba yenghaidraba misi kanana karigidamak kamdauna tamthiba mihat asida halamlibano haiba wahangsigi paukhum kanasu phanglamde haujik mapung oiba nungairaba phunga wari taminarasi apokpa mapabung hatlubagi CHEINA thaina mamangaida khungangamada thoiba amasung tharik kauba lau singubana sinpham oijaba matai manau ama lairamme makhoi anigi masanupa moramba sahi kun suraba pakhang amaga loinena nungaina chaba thakpa watana palamme moramba thoidokna mabudi maro singlei masak matau yengbada sung phiral chana phajaramme mahakti mapa mamagum lau singubagi sinpham kaya khoijangde mahi masing tambada thawai yawi khungang aduda mahakum larik laisu haiba mi atangbani thoiba amasung thariksu amata poksaba masanupa morambabu mahaki pamjabata adumak tawhalli nongmagi nungthilamada morambagi marub amubana hobe selaktuna kaptuna pau tamlamme itaw moramba nakhogi ima pabungdo ngasai lau suba satchibado haujik lawuk mayagi noba pambi makhongda mihak thina halaga siduna leiramle yamna thuna amukta saluse paudu tarubada moramba swai lauramme makhoi ani phuk hawgatlaga makhoi gi laufam maya tamna chelamme mafam aduda hanana khulmiyam koisinduna misi sadraba saktam anidu yenglaga leiba thengnaramme moramba mapa mama konduna thamoi sokna kaplamme matang asida khulgi lusingba ahalna hairamme moramba wakhal phathabatam khura khoisu leire laikhidraba namanapa anigi mayam sangduna mathau mangam losinaba tokse moramba na kaplaga khomme khuraibungo misi se nasa yamna pende kanana karigidamak halibano lamlakki sa haire
ꯃꯐꯝꯁꯤꯗꯒꯤꯗꯤ ꯎꯃꯪꯁꯤ ꯌꯥꯝꯅ ꯂꯥꯞꯄꯦ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯗꯅ ꯑꯁꯨꯝꯅ ꯇꯣꯛꯂꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯍꯥꯠꯁꯦ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯆꯤꯡꯅꯔꯤꯕꯅꯤ ꯃꯣꯔꯥꯝꯕꯅ ꯈꯨꯝꯃꯤ ꯇꯥꯗꯥ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯍꯥꯠꯂꯤ ꯈꯜꯂꯒꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯕꯨ ꯚꯨꯠ ꯄ꯭ꯔꯦꯠꯅ ꯂꯩꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯋꯥꯔꯣꯏꯁꯤꯟꯗꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯔꯦꯁꯦ ꯂꯦꯞꯄꯤꯈꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥ ꯑꯃꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯏꯄꯨ ꯐꯝꯅꯥꯏꯕ ꯆꯥꯎꯕꯒꯤꯗ ꯆꯠꯂꯒ ꯋꯥꯈꯠ ꯑꯃꯇꯪ ꯊꯥꯡꯒꯠꯁꯤ ꯑꯩꯅ ꯈꯪꯕꯗ ꯏꯄꯨ ꯐꯝꯅꯥꯏꯕꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧ ꯈꯣꯡꯂꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯖꯩꯗꯣ ꯂꯨꯆꯤꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯗꯨꯅ ꯑꯐꯕ ꯄꯥꯝꯕꯩ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯃꯣꯔꯥꯝꯕ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯏꯄꯨ ꯐꯝꯅꯥꯏꯕ ꯆꯥꯎꯕꯒꯤꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯅ ꯂꯨꯆꯤꯡꯕ ꯎꯕ ꯃꯇꯝꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯂꯨꯆꯤꯡꯕ ꯀꯔꯤ ꯊꯧꯔꯝ ꯂꯩꯔꯕꯒꯦ ꯅꯪꯅ ꯑꯩꯒꯤꯗ ꯂꯪꯂꯛꯄꯕꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯂꯨꯆꯤꯡꯕꯅ ꯆꯥꯎꯕꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯤ ꯑꯃꯁꯨꯡ ꯃꯣꯔꯥꯝꯕꯕꯨ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯆꯥꯎꯕꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯥꯏꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛꯇꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯅꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯑꯩꯅ ꯆꯤꯡꯅꯕꯗ ꯍꯤꯡꯁꯥꯕ ꯀꯥꯏꯗꯨ ꯂꯩꯔꯕ ꯖꯥꯠꯂꯅꯦ ꯂꯝꯂꯛꯀꯤ ꯁꯥ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯅꯤꯡꯊꯧꯅ ꯁꯅꯥ ꯈꯣꯡꯂꯛꯂꯕ ꯀꯥꯟꯗ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯅꯤꯡꯊꯧ ꯄꯂꯥꯟꯕ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯄꯨ ꯆꯥꯎꯕꯒꯤꯗ ꯌꯧꯔꯛꯂꯝꯃꯤ ꯆꯥꯎꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕꯅ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛ ꯂꯩꯈꯤꯗꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧꯅ ꯃꯤꯠꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯁꯤꯁꯦ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯩꯅ ꯃꯤꯍꯠꯄꯁꯤꯡꯗꯣ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯒ ꯑꯩꯅ ꯀꯔꯝꯅ ꯂꯩꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯃꯣꯔꯥꯝꯕ ꯀꯔꯤ ꯊꯣꯏꯅ ꯋꯥꯒꯅꯨ ꯅꯤꯡꯊꯧ ꯑꯩꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏꯀꯣ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕ ꯂꯧꯕꯨꯛꯇꯣ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯂꯒꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯄꯤꯅꯅꯕ ꯅꯤꯡꯊꯧ ꯑꯩꯅ ꯁꯤꯟꯒꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯃꯣꯔꯥꯝꯕ ꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯊꯕꯛ ꯏꯟꯈꯥꯡ ꯍꯥꯞꯄꯤꯕ ꯄꯥꯝꯖꯗꯦ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯆꯥꯎꯕ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯔꯥꯝꯕꯅ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯈꯨꯔꯥꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯦꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯆꯤꯟꯗꯅꯤ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯨꯔꯕꯁꯨ ꯐꯥꯒꯦ ꯄꯨꯟꯒꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯂꯨꯆꯤꯡꯕꯅ ꯃꯣꯔꯥꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯥꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯨꯝꯁꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯃꯐꯝꯗꯨꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯀꯣꯔꯧꯒꯤ ꯃꯩꯁꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯋꯥꯔꯗꯨꯅ ꯅꯣꯕꯥꯞ ꯃꯈꯣꯡꯗ ꯇꯨꯝꯊꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯤꯛꯄ ꯃꯈꯩ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯂꯩꯃꯥꯏꯗꯨ ꯆꯦꯛꯈꯥꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯃꯨꯕ ꯃꯩꯈꯨꯂꯛꯇ ꯑꯆꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯇꯨꯅ ꯂꯥꯟꯃꯤ ꯑꯅꯤꯗꯨꯕꯨ ꯇꯥꯞ ꯇꯥꯞ ꯐꯥꯔꯒ ꯃꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯈꯪꯂꯕ꯭ꯔꯥ ꯃꯤꯅꯥꯏꯁꯥ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯍꯨꯏꯔꯣꯏ ꯅꯤꯡꯊꯧ ꯅꯪꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ
ꯅꯤꯡꯊꯧꯅ ꯁꯤꯕ ꯁꯅꯥꯒꯤ ꯄꯣꯛꯁꯥꯎꯕꯤ ꯈꯨꯖꯤ ꯑꯃ ꯑꯁꯤꯕ ꯂꯥꯟꯃꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯊꯅꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯃꯥꯏꯗꯨ ꯍꯥꯟꯅꯒꯨꯝ ꯇꯥꯏꯁꯤꯟꯅꯈꯤ ꯂꯥꯟꯃꯤ ꯑꯅꯤ ꯁꯤꯔꯝꯕꯒꯤ ꯄꯥꯎꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯝꯃꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯅ ꯑꯁꯤꯕ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯁꯅꯥ ꯈꯨꯖꯤꯗꯨ ꯈꯨꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯂꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯈꯨꯖꯤꯗꯨ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯄꯨ ꯐꯝꯅꯥꯏꯕ ꯁꯛꯐꯝ ꯈꯪꯑꯣꯟ ꯑꯣꯟꯈꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯅꯥꯒꯤ ꯈꯨꯖꯤꯗꯨ ꯎꯔꯨꯕꯗ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥ ꯑꯁꯤꯅꯤ ꯂꯨꯆꯤꯡꯕꯅ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯣꯔꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕ ꯆꯥꯎꯕ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯆꯥꯎꯕꯅ ꯍꯥꯏꯔꯝꯃꯤ ꯊꯧꯗꯣꯛꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯏꯄꯨ ꯆꯥꯎꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯠꯇꯣꯛꯂꯒ ꯂꯧꯕꯨꯛꯇ ꯐꯨꯝꯖꯤꯟꯈꯤꯕ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯄꯔꯩꯍꯟꯕꯒꯤ ꯈꯨꯖꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯦ ꯆꯥꯎꯕꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯨꯆꯤꯡꯕ ꯑꯍꯜꯅ ꯃꯣꯔꯥꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁꯅꯥꯒꯤ ꯈꯨꯖꯤ ꯐꯪꯕ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯈꯨꯖꯤꯗꯨ ꯎꯕꯃꯛꯇꯗ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯆꯤꯡꯅꯕ ꯋꯥꯔꯤꯁꯤꯅ ꯃꯣꯔꯥꯝꯕ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯃꯇꯣꯝꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯂꯨꯆꯤꯡꯕꯅ ꯍꯥꯏꯔꯝꯃꯤ ꯃꯣꯔꯥꯝꯕ ꯈꯨꯔꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯆꯨꯝꯅ ꯆꯠꯂꯒ ꯆꯤꯡꯒꯣꯏ ꯕꯥꯔꯨꯅꯤꯒꯤ ꯆꯤꯡꯈꯣꯡꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯃꯥꯏꯕ ꯂꯥꯏꯉꯝ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯆꯠꯂꯒ ꯃꯔꯝꯁꯤꯡ ꯑꯁꯦ ꯍꯪꯂꯨꯆꯣ ꯈꯨꯔꯥꯗꯤ ꯑꯍꯜꯅꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯂꯔꯣꯏꯗꯣ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯣꯔꯥꯝꯕ ꯂꯨꯆꯤꯡꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈꯤꯗꯨꯅ ꯆꯤꯡꯒꯣꯏ ꯕꯥꯔꯨꯅꯤꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯑꯃꯥꯏꯕ ꯂꯥꯏꯉꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ ꯑꯃꯥꯏꯕꯅ ꯃꯣꯔꯥꯝꯕ ꯎꯕꯃꯛꯇꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ ꯑꯩꯗꯤ ꯃꯤꯅꯝ ꯁꯣꯔꯤ ꯍꯩꯅꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯃꯥꯡ ꯊꯥꯔꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯇꯨꯀꯠꯆꯕꯗꯒꯤ ꯃꯈꯣꯏꯕꯨ ꯎꯗꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯖꯔꯕꯅꯤ ꯃꯣꯔꯥꯝꯕꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯜꯂꯕ ꯄꯟꯊꯧ ꯃꯥꯟꯕꯋꯣ ꯅꯁꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯨꯡꯀꯥꯎ ꯀꯥꯎꯔꯔꯣꯏꯗꯕ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯤꯔ ꯂꯥꯏꯔ ꯂꯝꯂꯛꯀꯤ ꯁꯥꯅꯔ ꯃꯗꯨꯃꯇꯪꯗꯤ ꯈꯪꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯐꯝꯁꯤꯕꯨ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯂꯥꯏꯅꯤꯡꯕꯅ ꯈꯨꯝꯃꯤ ꯅꯪꯁꯤ ꯑꯅꯝ ꯀꯟꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯃꯆꯥ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯏꯅꯤꯡꯕꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯝꯃꯤ ꯃꯤꯠꯀꯨꯞ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯇꯩꯃꯛ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯅꯤꯗꯨ ꯂꯩꯅꯨꯡꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨ ꯅꯍꯥꯛꯀꯤ ꯏ ꯃꯔꯤꯅꯤ ꯅꯪꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯈꯛ ꯈꯟꯒꯅꯨ ꯃꯗꯨ ꯃꯈꯣꯏꯒꯤ ꯂꯃꯟ ꯂꯩꯅꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯗꯨꯕꯨ ꯅꯍꯥꯛꯅ ꯂꯃꯟ ꯈꯨꯝꯗꯨꯅ ꯍꯥꯠꯂꯨꯔꯕꯗꯤ ꯅꯄꯨꯟꯁꯤꯗ ꯄꯦꯟꯗꯕꯅ ꯊꯟꯗꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯍꯤꯡꯒꯅꯤ ꯃꯁꯤꯃꯗꯤ ꯅꯍꯥꯛ ꯈꯪꯉꯨ ꯃꯣꯔꯥꯝꯕꯅ ꯈꯨꯝꯃꯤ ꯍꯦ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯍꯤꯡꯆꯥꯕꯗꯨꯅ ꯃꯤꯑꯣꯏ ꯃꯊꯪ ꯍꯥꯠꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯕ ꯉꯝꯅꯤ ꯑꯩꯗꯤ ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯋꯥꯁꯛ ꯄꯔꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯝꯃꯤ ꯇꯥꯛꯄꯤꯔꯣꯒꯕ ꯅꯁꯥꯗ ꯍꯤꯡꯆꯥꯕꯗꯨ ꯀꯗꯥꯏꯗ ꯎꯅꯕ ꯐꯪꯒꯅꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯒ ꯆꯤꯡꯊꯛꯇ ꯀꯥꯗꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ
ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯃꯣꯔꯥꯝꯕ ꯆꯤꯡꯗꯣꯜ ꯇꯝꯅ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗꯨ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯊꯛꯇ ꯂꯩꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯃꯀꯥ ꯂꯥꯝꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡꯁꯪꯕꯁꯤꯡꯅ ꯊꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯕ ꯑꯃꯥꯏꯕ ꯂꯥꯏꯉꯝꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯎꯅꯕ ꯌꯥꯍꯟꯕꯤꯔꯝꯃꯤ ꯂꯩꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯃꯣꯔꯥꯝꯕ ꯎꯕꯃꯛꯇꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯌꯨ ꯃꯣꯔꯥꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯄꯒꯤ ꯃꯔꯝ ꯃꯣꯔꯥꯝꯕꯅ ꯃꯄꯥ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯅꯨꯡꯒꯤ ꯍꯤꯡꯆꯥꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗ ꯂꯩꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯑꯍꯜꯁꯤꯡꯗꯨꯒꯤ ꯑꯁꯣꯏꯕ ꯂꯪꯖꯕꯒꯤ ꯃꯍꯩꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯕꯨ ꯅꯍꯥꯛꯅ ꯍꯥꯠꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯦꯟꯒꯅꯤ ꯑꯗꯨꯅ ꯈꯣꯡꯊꯥꯡꯗꯨ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯗꯨ ꯃꯣꯔꯥꯝꯕꯅ ꯇꯥꯈꯤꯗ꯭ꯔꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯃꯣꯔꯥꯝꯕꯒꯤ ꯅꯤꯡꯉꯥꯏꯗ ꯂꯩꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯃꯌꯥꯗꯕꯅꯤꯅ ꯃꯔꯥꯜ ꯂꯩꯇꯕ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯂꯨꯔꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯥꯠꯄꯒ ꯊꯥꯡꯁꯤ ꯃꯇꯣꯝꯇ ꯃꯥꯡꯈꯤꯅꯤ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯌꯧꯍꯟꯕꯤꯔꯒꯦ ꯀꯣꯅꯨꯡꯗ ꯍꯤꯡꯆꯥꯕ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯂꯒꯅꯤ ꯊꯥꯡꯗꯨ ꯂꯧꯔꯒ ꯃꯣꯔꯥꯝꯕ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯐꯝꯅꯥꯏꯕ ꯆꯥꯎꯕ ꯃꯉꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯣꯔꯥꯝꯕꯅ ꯍꯤꯡꯆꯥꯕꯕꯨ ꯎꯕꯃꯛꯇꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯄꯨ ꯐꯝꯅꯥꯏꯕꯕꯨ ꯊꯥꯗꯣꯛꯎ ꯑꯩꯒ ꯅꯪꯒ ꯆꯥꯏꯅꯁꯤ ꯅꯍꯥꯛꯇꯤ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯔꯒꯅꯤꯗꯣ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯂꯥꯟꯖꯗꯕ ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯅꯪꯅ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯔꯤꯕ ꯍꯤꯡꯆꯥꯕ ꯑꯩꯁꯦ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯑꯄꯣꯛꯄꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯁꯥꯁꯤꯟꯅꯔꯤꯕ ꯄꯂꯥꯟꯕ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯃꯍꯥꯛꯅ ꯐꯝꯅꯥꯏꯕ ꯆꯥꯎꯕꯒ ꯂꯧꯇꯨꯅꯔꯒ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯒ ꯁꯤꯔꯝ ꯁꯤꯐꯥꯠꯇ꯭ꯔꯤꯉꯩꯗ ꯀꯅꯥ ꯎꯍꯟꯗꯅ ꯍꯤꯡꯅ ꯂꯧꯕꯨꯛꯇ ꯐꯨꯝꯖꯤꯟꯕꯤꯈꯤ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯊꯣꯏꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛꯇ ꯄꯤꯊꯣꯛꯈꯤ ꯑꯗꯨꯒ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥ ꯂꯩꯃꯔꯦꯟꯕꯤꯕꯨꯁꯨ ꯍꯤꯡꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯄꯤꯈꯤ ꯑꯩꯒꯤ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗꯅ ꯁꯤꯈꯤꯕꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯑꯃꯨꯛꯇꯪ ꯍꯤꯡꯍꯟꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤꯒꯤ ꯇꯠꯅꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯍꯤꯡꯒꯠꯆꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯣꯏꯁꯤꯟꯖꯔꯣ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯈꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯅ ꯆꯍꯤ 10 ꯁꯨꯔꯛꯄꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄꯅꯤ ꯇꯧꯕꯇꯕꯨ ꯑꯩꯕꯨ ꯈꯥꯝꯂꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯅꯤꯡꯊꯧ ꯁꯥꯕ ꯁꯦꯅꯥꯄꯇꯤ ꯄꯂꯥꯟꯕ ꯑꯃꯁꯨꯡ ꯐꯝꯅꯥꯏꯕ ꯆꯥꯎꯕꯕꯨ ꯑꯩꯅ ꯍꯥꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯅ ꯅꯤꯡꯊꯧ ꯁꯥꯕ ꯑꯃꯗꯤ ꯆꯥꯎꯕꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯣꯔꯥꯝꯕꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯟꯖꯗꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅꯤ ꯈꯪꯂꯛꯂꯕ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥꯒꯤ ꯃꯣꯔꯥꯝꯕ ꯅꯍꯥꯛꯅ ꯏꯄꯥꯒꯤ ꯊꯋꯥꯏꯁꯦ ꯂꯧꯔꯣ ꯏꯄꯥ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯍꯥꯠꯅꯤꯡꯂꯛꯄ ꯌꯥꯏ ꯑꯩꯁꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯥꯝꯂꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯣ ꯍꯤꯡꯆꯥꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯒꯣꯏ ꯕꯥꯔꯨꯅꯤꯗ ꯂꯩꯍꯧꯕ ꯑꯃꯥꯏꯕ ꯑꯍꯜꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯣꯔꯥꯝꯕ ꯃꯪꯒꯨꯝ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯍꯤꯡꯆꯥꯕꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯃꯁꯨꯡ ꯊꯥꯡ ꯑꯅꯤꯃꯛ ꯃꯥꯂꯪꯗ ꯇꯤꯟꯈꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜꯗꯨꯅ
ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ, ꯃꯣꯔꯥꯝꯕ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯁꯥꯒꯩꯒꯤ ꯏꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯅ ꯌꯥꯏꯐꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯣꯔꯥꯝꯕꯅ ꯀꯪꯂꯥ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯗꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯈꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯎꯏ꯫ ꯊꯥ 5 ꯆꯪꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯁꯔꯨꯁꯤ ꯐꯪꯂꯛꯄꯅꯤ꯫ ꯐꯪꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯊꯥꯗꯗꯨꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯨꯃꯥꯡꯃꯟꯒ ꯂꯣꯏꯅꯅ ꯍꯤꯡꯂꯁꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯃꯃꯥꯡꯗ ꯃꯤꯅ ꯁꯦꯜ ꯍꯥꯠꯈꯤꯕ, ꯃꯤꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯀꯌꯥꯃꯔꯨꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯉꯁꯤꯗꯒꯤ ꯀꯣꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯜꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯃꯣꯠ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯈꯥꯏꯖꯤꯟꯅꯔꯒ ꯁꯦꯜꯐ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯕꯦꯡꯛ ꯂꯤꯡꯈꯠꯈꯤ꯫ ꯃꯄꯥ ꯆꯨꯝꯗꯨꯅ ꯅꯤꯡꯊꯤꯅ ꯆꯥꯎꯈꯠꯈꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯈꯨꯜ ꯀꯌꯥꯗꯒꯤꯁꯨ ꯂꯣꯟ ꯂꯧꯕ ꯑꯃꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ꯫ ꯕꯦꯡꯛ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯊꯕꯛ ꯄꯤꯈꯤ, ꯍꯤꯡꯕꯗ ꯃꯇꯦꯡ ꯀꯌꯥ ꯄꯤꯈꯤ꯫ ꯉꯁꯤ ꯁꯦꯜꯐ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯕꯦꯡꯛꯀꯤ 6ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗꯗꯤ ꯅꯨꯃꯤꯠꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯧꯔꯒ ꯃꯤꯌꯥꯝꯕꯨ ꯌꯦꯡꯍꯜꯂꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯣꯟ ꯂꯧꯔꯒ ꯁꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯂꯝꯗꯝ ꯑꯣꯏꯕꯅ ꯕꯦꯡꯛꯁꯤ ꯆꯥꯎꯈꯠꯄ ꯏꯉꯝ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯇꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔ ꯇꯤꯜꯂꯝꯕꯗꯨ ꯍꯟꯅꯈꯤꯗꯨꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯅꯤ ꯑꯃꯗꯤ ꯀꯃꯜ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯄꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯕꯦꯡꯛꯀꯤ ꯆꯍꯤꯒꯤ ꯁꯦꯟꯐꯝꯁꯤꯡꯗꯨ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯠꯊꯔꯛꯂꯤꯕ ꯐꯤꯚꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯦꯡꯛꯀꯤ ꯊꯕꯛꯁꯤ ꯇꯣꯛꯂꯒ ꯅꯨꯡꯒꯤ ꯀꯔꯕꯥꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯅꯣꯡꯃ ꯀꯜꯀꯇꯥꯒꯤ ꯃꯤ ꯆꯤꯜꯂꯕ ꯒꯂꯤ ꯑꯃꯗꯅꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯅꯨꯡꯗꯨ ꯌꯣꯜꯂꯝꯂꯒ ꯄꯩꯁꯥ ꯈꯥꯎꯖꯧ ꯑꯃ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯁꯥꯗ ꯇꯥꯎꯔꯤ꯫ ꯃꯄꯥꯜꯒꯤ ꯋꯦꯇꯤꯡ ꯔꯨꯝꯗ ꯃꯅꯤ ꯑꯃꯗꯤ ꯀꯃꯜ ꯐꯝꯗꯨꯅ ꯄꯦꯞꯁꯤ ꯊꯛꯂꯤ꯫ ꯃꯍꯥꯖꯣꯟꯅ ꯅꯨꯡꯗꯨꯒꯤ ꯑꯔꯨꯝꯕ ꯌꯦꯡꯂꯒ ꯄꯩꯁꯥ ꯄꯤꯔꯒꯗꯕꯅꯤ꯫ ꯍꯥꯟꯅꯅ ꯑꯣꯜꯂꯒ ꯄꯨꯔꯛꯂꯕꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯕꯇꯅꯤ꯫ ꯃꯍꯥꯖꯣꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗ ꯆꯪꯂꯨꯔꯒ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯡ ꯌꯥꯎꯕ ꯈꯥꯎꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯅꯈꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯁꯦꯡꯗꯕ ꯅꯨꯡꯁꯤꯕꯨ ꯄꯨꯔꯛꯂꯤꯕꯅꯣ?" ꯃꯍꯥꯖꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯁꯥꯎꯅꯤꯡꯕꯅ ꯏ ꯀꯥꯔꯛꯈꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯆꯣꯠꯂꯛꯈꯤ꯫ ꯃꯦꯟꯃꯥꯔ ꯃꯆꯥ ꯑꯃꯅ ꯂꯥꯏꯅ ꯁꯥꯟꯅꯔꯛꯂꯦ ꯈꯜꯂꯨꯕꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯈꯤ꯫ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯁꯦꯜꯁꯨ ꯃꯔꯥꯡ ꯀꯥꯏꯗꯦ꯫ ꯀꯝꯗꯧꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯖꯣꯟꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝꯗ ꯍꯟꯅꯅꯕꯒꯤ ꯈꯣꯔꯁ ꯄꯤꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯛꯆ ꯊꯤꯕ ꯃꯦꯟꯃꯥꯔ ꯃꯆꯥ ꯅꯣꯌꯣꯒ ꯇꯟꯅ ꯎꯅꯔꯦ꯫ ꯃꯗꯨꯗꯅ ꯍꯦꯟꯅ ꯇꯛꯁꯤ ꯑꯃꯨꯛ ꯁꯣꯜꯂꯦ꯫ ꯅꯨꯡꯗꯨ ꯇꯦꯁ ꯇꯧꯕꯗ ꯃꯈꯣꯏ ꯌꯥꯍꯧꯗꯕ ꯂꯥꯜꯂꯝꯂꯦ꯫ ꯀꯜꯀꯇꯥꯒꯤ ꯃꯍꯥꯖꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯒꯤ ꯁꯦꯡꯗꯕ ꯅꯨꯡ ꯍꯥꯟꯖꯤꯜꯂꯒ ꯑꯁꯦꯡꯕ ꯅꯨꯡꯅ ꯂꯧꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨꯅ ꯃꯤꯅꯨꯡꯁꯤ ꯎꯠꯁꯤꯟꯅꯗꯨꯅ ꯑꯄꯪꯕ ꯁꯤꯔꯒ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯌꯣꯅ ꯍꯥꯏꯔꯛꯈꯤ, "ꯃꯊꯪꯗꯗꯤ ꯀꯔꯕꯥꯔꯁꯤ ꯇꯧꯔꯅꯨ꯫ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯒꯦ꯫ ꯁꯨꯝꯗꯧꯔꯣ, ꯀꯩꯒꯤ ꯁꯔꯨꯛ ꯄꯨꯔꯛꯎ꯫ ꯅꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯅ ꯀꯩ ꯑꯃꯒꯤ ꯁꯔꯨꯛ ꯄꯨꯔꯛꯄꯗ ꯐꯪꯗꯧꯔꯤꯕꯅꯤ." ꯃꯅꯤꯅ ꯍꯪꯉꯤ, "ꯅꯍꯥꯛꯇꯤ ꯀꯗꯥꯏꯗ ꯊꯥꯗꯧꯔꯤꯕꯅꯣ?" "ꯃꯗꯨ ꯑꯩꯅ ꯆꯥꯏꯅꯥꯗ ꯊꯥꯒꯗꯕꯅꯤ꯫ ꯍꯤꯗꯥꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯄꯣꯠꯇꯨ ꯅꯈꯣꯏꯅ ꯄꯤꯔꯛꯂꯒ ꯑꯩꯅ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯇꯣꯞꯄꯅ ꯆꯂꯥꯛ ꯇꯧꯕꯒꯤ ꯋꯥ ꯂꯩꯇꯦ." ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯂꯩꯕ ꯖꯪꯒꯜ ꯀꯌꯥꯃꯔꯨꯝ ꯆꯠꯇꯨꯅ ꯀꯩꯒꯤ ꯁꯔꯨ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯁꯥ ꯇꯥꯟꯕ ꯍꯩꯕ ꯀꯌꯥꯃꯔꯨꯝꯒ ꯎꯅꯈꯤ꯫ ꯂꯝꯗꯝꯁꯤꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯃꯈꯜ ꯈꯨꯗꯤꯡꯗ ꯀꯩ ꯍꯥꯠꯄꯒꯤ ꯄꯥꯎ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯈꯤ꯫
gari changba ngamdaba khul kaya khongna wana satuna saru thiki nongma Tamenglonggi Wanchengphai khungi mi amadagi mamang sahida kai ama hatkhi haibagi pau phangki pau hek phangbaga khulduda satki sarudu lokharomda langthakibani taramkhigadra haiduna koithi thiki mi amanadi huina machet chenduna purakpa ukhi hai adubu thiba yaba thibada phangduduna adumak halakhi mamai thangda nongma Tamenglonggi asongba jangal amadagi tha kharagi mamangda hatkiba kai amagi saru leire haibagi pau lakhi Tamenglong bazardagi nupa amana arapa khullamadagi wana purakhibani nupa aduda mamal oina lupa lising ani piramlaga adumak purakhi Myanmar ga lona ba moregi mafam amada noyoga lona unare sarudugi maong maya panba makoki saru khujin panba makhongi saruna singba kupna yenglaba matungda asengba kaigi saruni haiba khangle sarudu khaw amada ningthina hapchille furit khawdagi nungmasa ani khak lawthoraklaga manida piraga hairakki se nung ani se nakhoi ani amamam yanau mamal yamba nungni manghangano paisa oina purawadi lambi sathok sasinda nungai taba yai kuina pantharabadi khudong thiba thokpa yai haiduna noyodi chatkre makhoi ani di makhoina sagacharuba asa amadi phangliba nungmasa ani dugi khal onaruba matamda angakpa poklammi piklaba nungmasa ani duna paisa kayabu phangdoribano matungda asigumba karbarsi amuk hana tawba haunade haiduna sauning na halaklammi khanjiluraga nokning basu poklammi aseng batati khanglage haiduna sana safamda lakhi nung ani dugi mamal kaya piba ngambage haina hangloi madudana hena khoidau saugatle nungdu aseng banatte hairakle nungdu langthokhrage haina phawba khalakhi adubu Myanmar masaduna hairakpa mamal yamba nungni manghanganu haibadu ningsingduraga hundokse kadai thamkhisi kadai tawraga leire Phunga Wari da yawba guru khalubada mamal oina mairel maru pirakpagi waridu tawnaduna hundi hundoktre karbar ga rasi tinadaba makhoi anidu hingdabadi yadabanina mana thokpa su nomduna hingnanaba honakhre manidi private school amada oja oikhre kamalna mabaigi dukanda thabak tawkhre sinphamna yadaduna makhoi anidu kaya toina unaba phawba phangdre manina magi nungdu masal nupa Nepal da karbar gi toina satpa amada yonthora o mangdi manghanganu haiduna pithokre kamaldi khudopta haplaga sinarammi matam kaya mangkhiba sel kaya tingkhiba mamangai karbar ki thabaksing punsigi hingbagi karbarda kaya ningsing ludre tha kharagi matungdani nongma manigi masel nupa James ikhang khangudana changlakhi imung manung ana ayeka yawrabra khallui madudi oiramdre khaw amadagi sel mapul khara sathораktuna haire e nungdo atangba nung oiramle se lupa lising humbudrani mani angakpa amadi maka lamba maithonga loinena phablambadagi phuk haugatli hairakhi ha aseng bro haribasibo hausik amuk taminarasi wari masa tamna lai kring khingla e telephone ring makholduna nungthil uirol uitharubadu kaihanki telephone paikhatuna hangloi kana oirabano madam ai ben driver mahesni mem thoi halaklabra halaktuine nangna thilakloidra haribasibo madam aine lakpada makhoigi kaka amaga chalmin nakhrasi haiduna maruti car amada chatkhre haidana makhoigi mamanabi amana tammi e kanano haribasibo khangde madam thongalda thoktuna ngaihak ngairaba phawba yoraklamde ngaihak asum mawol khallui kaka haribadu kanano lambida pallaga laithokhraba zatla amuksu honglakliba samajki yawalsida phalaktabasida mina phakhrabara haina su singnaramme office ka khiba mapuroiba thoibada pau piramme nungsa thibadi asum hanjilakhe mem thoi sanatombi amadi thoibagi amata poksabi masanupi ne haujik class 9 da tamle mamang sahigi all India merit scholarship exam da class 8 ki oina kombire English school ki
mahairoi ani khalakpada mahaksu yaurakhi numidang waram phauba halaktraba aduda memthoi phakre haiduna police amadi miyamna launaramme police na maikai kayada saithokduna thi humbagi thabak satharamme kanana kari maramgi phabano haibasu khanglamde thoiba wakhal phumbangnana walan amata ngangdana phamlamme Sanatombi di miludagi pirang arepa leitana sintharaga masabu kauraga kaplamme masabu mina izat mangalamgadra mafam khangdana halaga hundoklamgadra haina maol khalamme numidang pung mapal tasilakle makha taba pau amata phanglamde masadu karam leirigadagi haibagi makhoigi awaba wakhaldu sakhangdaba kanana taurakpa telephone gi ring makolda laisinki haibiu ai thoibani Sar, adumgi angangdu aikoigi khutta leiri. Aikoi sarga haukiba tang taratareta unaraga ngangnakibaduni. Adumgi angang asoi angam yaudana phanginglabadi pung kunmarigi manungda lupa lakh tara aikoigi khutta yohalakadabani. Masi haiduna phone thamki. Mamang tha amagi wani. Nongma ayuk pung 12 rom tarakpa matamni. Mapuroibana office kakhringai masane school chatkringai talak oirammi. Mapandagi calling bell khinglakki Sanatombi thong hangduklaga yenglubada sahi kullumgi lenga oigadaba naha ani khak leplaga leirammi Sanatombi na hanglui kana oibirabano madam aikoi sarda letter simatang pijaram gi haidana laksabani simatang sarda sinabiyu envelope angobana khumba letter amma khaw amadagi saturaktuna Sanatombi da pirammi Aikoi haibabu kana oibirabano Madam letter si pabiraga hena khangbigani Aikoi lamdam sigi miyam gidamak kathoklaba miyoi singni sayol ama leiraga amuk laksage Asi haiduna naha singdu thokre lamdam sigi miyam gidamak kathoklaba haiba wahaidu hektaruba matamda Sanatombi bhab tare envelope tu hangdukluba matamda di lupa lakh taragi demand letter oiramki mapuroiba thoibana Chief Secretary oiba horakpadagi Kanglup amagi mathangda amagi puba thangba ngamdaba demand kayamarum leptana laklammi haukiba tang 13 tani sakhangdaba miyoi khara laktuna thoibaga kanna demand letter dugi matangda ngangnakhibadu Sir aikoi muna khangi piba ngamgadaba sarda haijabani ngamloidabadadi aikoi hairoi ibungo hoi aina haijaribase asengbani aranba lambidagi ai lupa ama phauba tansinde aigi tha amagi tolopudi piba ngamni Sir aikoi bu phagi oina lobino aikoi se leibaki damak tumba saba khangdana seba tauribani ibungo hoi aina tauriba sidi leibaki natabra aikoi sarkar gi thabakka tawba pamdre pai sarge apamba do tawbiyo nanga kanbagi awa ipakta iraknadana ba sem sabiyu aikoi satle pumnamak singsi ningsinglubada thoiba amadi Sanatombi masagi maraibakta kari thoklagadaba khanduna mitkup amata ne tana phamba ngamde khudak aduda koichen chenduna koyang hangduna lupa lakh tara phamjilammi tidim rota makha pangna haitharammi sakhangdaba singduna haiba maphamduda gari khamlammi phana thenglaba phawba kana amata thorakpa thengnaramde mamai thangda hayeng nongalaga laknanaba khanghalakpadagi adumak halakhi nongale khabar gi ahan balai maida sauna iri nupi masa ama hundoklamle Sanatombi ipa pakhatlammi mihul suramde yamna khangning loinana makha yinglubadadi sahi 10 romgi nupi masa ama sire haina hundoklambadagi matam sana police na thengnabadagi hospital da laikatnakre nupi masadu khudong thiningai oidre nupi masadu na sikhiba sana yauramdre nupi masadu dagi I ka hena lauthokre doctor na confirm tokre nupi masadu gi maming bandana kawi masa mem thoina te haiba khangbadagi mihul gi khongjen khara taptharakhi anirak suba oina sakhangdaba singdugi manakta satpa matamdasu thengnaba ngamde pau phaunabasu adumak ngamkhidre ahum subagi ayuktani police ki pau amakhak lakhi nupi masadu sina phangle lambi gi sidaida taraga leiramle yamna sathina ot nairaga hatkibagi khudam phanglammi mihar pasing adugi praman oiba yaba khudam amata phanglamde postmortem gi damak
hospital da tharami postmortem tawbada nupi macha adugi khubomda masin tumba yatumgumba amana khotuna kaka raju haina thaba thengnarammi police ki mot ki matung inna memthoi hatpa miyoi sing adugi marakta amadi memthoi na masak khanglamgani haibasini miyoi adugi maming kona khangnabagi damak mahakna haina singna masagi haksangda irambani police na memthoi hatpagi case ka mari lenana thoibagi lekai dagi raju kauba amakhak phagatnaba thirammi raju numit marini mangani ki mamangdagi mayumda hanjilaktre mahak number 4 saba guri saba mi oirammi mahak thokminakhiba mamanaba amamuk phagatnaba thigatlubada mahaksu mayumda leiramde makhoi ki mamanaba mari mangagi maming matha khanglaktuna thijillubada makhoi pungnamak number 4 amadi guli saba oiramle makhoi kana amata masa thengnaramde police na wafam asimasu khangle madudi memthoi phabada raju yauromgani memthoi bu paisaga sinaduna thadokpa tarabadi kona khangnarakani khanbadagi hatokpa oiramgani singnaba miyoi singi mayumda sangsangduna thi humbagi thabak chathabada raju ki mamanaba james ki imungda memthoina punkiba taidu phanglammi tai adugi masin gi manung thangba sarukta pum taikhiba langi masu amati kisi kikhiba langi asangba masin manungda yepsen khibadu yenglaga mamana masagi taini haina masak taklammi numit kharani gi matungda nongma lilong bazarda drug saba geng khutpu amakhak laire tawada police team ama changsillammi police thungladringaida miyoi singadu mafam du thadoklaga chenakhre makhoina leiramba hotel dugi entry register yenglubadadi ming manaba amata yauramdre police na miharpa singdu phananaba kanna hotnarabasu miyamgi pedabadi henjilakhi makhoigi asawbadusu kanana thingba ngamlamde laman khumningbagi maina saklaba miyam singadugi mafamda asumbana karino aranbana karino haiba kawraklammi laman khumba haiba ihul asina humduna purammi miharpa singadugi mayum singdu mai thadoktuna ut olhalammi makhoina tauba phattaba thabakki phal mara laijadraba imunggi miyoi singaduda pirammi mara laiba singadudi phaba ngamlamde amaromda mi kaya laktaba talakta amam athengda tanatana sahargi chillaba mirakta tamna laina masida tamnabadi adumak leplamde hojik amuk taminarasi wari masa tamna khunaugi bhut tamna khunjaugi makha thangbada kilometer amarom chatlaga lei saurakna yum kulom taba tamna khunau si sahi tararom gi mamangda songlaba umang mamangna pik thalammi madugi marom thuptuna lamlakki sahing saba kaya marom sakta pham oirammi ngasi de makhoi singdu minil taroidaba mafam singda sakta nakhre khunau sidagi khara chatlaga asongba umangna ngasisu pak sanna sandokhri kanagumba ahlaman kharana mafamsi laifam tinfam yamna kanba mafamni hainai khunau sigi makha thangbada yumdong pok oina masanupi ngakta mari pokpa imung amakhak lei mamangi sahida masa mamau amadi masu sing thadoktuna ahal ama imung sidagi taibam pan thadokre khunaugi miyamna mahakpu lai sangba ngamdaba mini haina thajane mahak leiringaida khunaududa lai tinna tragana bhut pretna tamnaba amukta thokhidri khunau asigi oina mahakna asongba umanga hek tainana leiraga lai tin singbu namtharaga thambani haina launai mapa pokpa mapu bokna takpiramba laiwa ama mahakna paihowi haina mahakna hinglingaida hairammi mahakna hinglingaida masa masu singda lai tinga mari leinaba phunga wari kaya marum lirammi adubu mahakna lai tin thingnabagi wari di liramde mahakna leikhidaba matungdagidi tamna khunogi praja singna numidangi matamda yumdagi mapal thoknaraktre makhoina ahaldudagi kanaraba laiwadu tamhodabagi ngasidi ningamdaba poknarakhi laurok pantha yorakle khunau asigi miyam singadu magi lausingi thabak yamna chinaba tanjani numidang amada yumdon pok adugisu lau yainabagi wa tanarammi thengjilak aduna mahi tumba sangnakre jingana kuppa yum asigi mathakta ikhang khangudana karigumba ama tarakbagi makhol grong lawba makhol tarakhi urol tumtharuraba imungdugi miyoi singdu mitkap khangthok thoi mamit mana chap yungkhatle ngai hakti karigumba khonjel amata taramde mihul thak hungalai anirak suba khonjel
grong grong haina tarakpadani imunggi miyoisingna aki tujungba khonjelga loinana launarakhibadu masammana chap chap yungkhatlaga mama mapagi manak tamna masasing adu sensinnarakhi laibakta netna netabagum makhongsindu itaw tawbagum tawwi ngaihak leiragadi yumthak aduda karigumba amana chatpagi ahoba makhol tarakhi yum yanglenda chatlambadagi saksangi benanta tariba yumthak aduda kumtharakpagi makhol tarammi ngaihakki matungda masanupi atonbiduna laurakhi ima buchange mayam pumnamak aki akhanga loinana tumpak tasilaga lay kibana mamit yengba phawba ngamde mamit usili haibadani usindabagum pumnamak ui masa atonbiduna amuk laurakhi ima makut tingthorakle but mayam pumnamak masen marang oina akiba phangna wang chauraba musuk muba amana makut tingthorakpa urammi makhoina aki tujungbaga loinana kanna lawi khudak aduda bhuttu mangthokre thenglaba ahing aduda numit hek takhibadagi mapal thoknaba kinaraba khunogi praja kanana yumdon pok aduda kari torobagi haina hangbiraba ngamdoribano madusu aki tujungningai oraba bhut pretna tamnarakpagi akiba kholong maraktani akiba ahingdu haukiduna nong ngale khunogi miyam hochilakle bhut pretna lakna biramlaba imungi miyoisingdu miyam marakta kiba hantharakle ningsing luragadi haujik phawba tu sungli miyamna bhutki akiba phanglaba saktamdu mabukningda sagatluvada akiba phawrammi khunogi miyam tanaduna bhut pret ngakthokpa ngamba ahiba maiba ama karunaba miyoi khara tharammi maibadu yorokpa matamda hayeng nungsa haigalakpa matam phawbadi soidanamak changani masidagi imungdugi nupi makhaidi atopa imung amada laihankre numidang yareknaba kaya kigandaba nupa tararom imungduda pulammi makhoi pumnamak lamyai kada hiplammi ngarangi bhut changlakpa matamdu yoksilaklammi adubo bhut changlakpagi sahumdi amata phanglamde ngarangi thawdoktu ningsingluragadi akiba phawrammi wa lan ngangnadana tuminna lainaringai tanjaduda khanghaudana yumthaktagi khonjel kaya marum tarakhi grong grong lauba makhol tarakhi makhoi pumnamak hiplambadagi phuk haugatnai phamlammi nupa kharadi aki akhanga loinana laurammi ngaihak kanaraba matungda saksang mathakta bhuttu kumthakibagi khonjel tarammi khanghaudana saksangda kolik haitharakpagi makhol tarakhi saksangda yamna kina thaumai pusilaga yengba matamdadi phaira mathakta thangatlamba kolik khara makhada taraga leiramba thengnarammi saksangi moiranglaiji thangbaromda sahum amakhak takhi haina yenglowada yalaga thamba khawmayom masa ama kanna hairaga leiramba ubada makhoi pumnamak swai laurammi masammana chap yunglammi humang marik sauraklammi manak akoibada karigumba jiba amata leiba ude nupa singdu kibana masadu tanik lammi makhoi amana amabu soknariba makhai khara pharammi hek soknadabada amana amabu thadoktu sena khigadauba malammi tanja asimaktada saksang mathakta grong haiba khonjel tarakpadagi makhoi pumnamak lauraga lamyai tamna chelakhi thongjil ama kalaga leiraba lamyai du younaba hotnabada amana amada thengjinaduna pangtuda tusilammi kiman khibana tusinbagi makhong makhuta sokliba chaina adu phawba khanglamde makhoigi tungda bhutna tanarakpagum khalli khara mamba masida bhutna leibagum masen marang oina urammi kibadagi kharana lauba yaurammi imungi ka khudingda mai thangatlammi kibana mit kakla ama phawba usinba ngamdraba ahingdu tapna hokiduna nong nganthorakle yumdon pok adugi ingkholgi asongba mafamsing yanthatpa yaba yathatlaga sengdoklammi yum adudagi panglap laptana ningthina mulaba sana masugi phawna paksanna hauri ingkhol asigi akoibada u khara lantak hauri maningda wapung masa amakhaksu lei wa amadi yanglel lomda haithari nungsit kanna silakpa natana yumda sokpadi ngamde nungsitna silaklaga natragana silaktanabu oirabasu usa kelakpa yaba u amata yum manakta haude bhut ngakthokpa ngamba maibadu yumduda thunglare yumdugi akoibada koina chatuna
tilam lairam sokpa soktaba kupna yengi ingkoldugi akoivada ukhong wakhongda yamna kupna yengi mahakna mayamda hairammi mayam bhut tanthokpa ngamdri phawbadi ai yumda hankhiroi aduga aina lairingaida kana amatada bhutna asok apan thokhalloi ahum suba ahingi yarekpa matamda ngarang yaukhiba nupa kharadi kibadagi laktre madugi mahutta atoppa khara yaurammi numidang oreklabada yum aduda yarekliba nupa sing aduda maibana hairammi ai mapanda leike aina mapanda leiringai bhut laktuna tamnabagi sahum hek phangbaga aibu kawra uko sak ising chanaraba matungda maiba aduna imungdagi mapalomda thokre maibadu tapna tapna yana kharomda laklammi maninglom yoksilaklammi maningi wakhongdagi panglap laptana mafam amada phamthakre pankhalakpa thajaki mangalna wapung masa adugi wasingdu musi musina urabasu masing thiba yana ui thoidokna yumlomda ngamthariba wa aduna hena mayak sengna urammi khanghodana wakhong adumaktada srot srot lauba khonjel tarammi aki akhang leitraba maiba aduna maikai adomda mit kuptana yengi ngaihak amuk takhidre yumda haithariba wa aduda yengluba kandadi angakpa phangna saukhraba usi amana kakhatpa urammi mahakna hekpakpadagi asuk sauba usidi uraktri tasengna mak bhut pretna saklon lauraga laklibra haina phawpa khalle asuk saukhraba usidugi matungda mahakumna sauraba usi kaya marum mathang mathang kakhatpa urammi wadu asum asum lumtharaktuna jingadu sokning sokmang taurammi mayamgi makok singliba akiba phangna sauraba usidu yumthakta hek songthakibaga ataidusu amagi mathangda ama mathang mathang songthaba hauraklammi khudak adumaktada imungdagi laurakhi bhut changle maibadu imungda sensinki mahakna nupa singduda hairammi aile kiganu mayam punmamak kiganu aina bhutto sojana mak tanthokani maibaduna ka khudingda changlaga yengi adubu karigumba amatasu uramde asomna ahingdumasu kina hauki nongalaga bhut tanthoknaba maibana irat puja taurammi yumda haitharakpa wadu yalaga polang ama sarammi maduda athum ahau kaya marum haptuna yumga khwaidagi naknaba lobukta thadoklammi halaklagadi maibana hairammi mayam wabiruraganu yum asida bhut amuk hanna changlaroi